Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau manbida laiba 33 suba AR gi post laiba jawan ama Leikannaba Ngamdadna Sikhre marina laikanari waroi ching kaithel manbida laiba 33 suba Sam Rifles gi post laiba Lance Night ama Leikannaba Ngamdadna Sikhre aduga post adu leiminaba topa AR personal marina hojik Rims Hospital laikanari hari pau che sina phangba pau gi matung inadi Leikhidraba Lance Night adugi maming Rama Shankar apokpa Kapil Dev Ramkawi Uttar Pradesh ki Janakpur Baliadagini mahaki rifleman number na F3300339P ni aduga hojik Rims laikanari sing aduna Havildar Omes Yadav Nifugamapan Gyanashyam Nifugataruk Fuljan Yankaigataruk amadi LT Kima Nifugatarit ni hari pau sinahai Leikhidraba Lance Night Rama Shankar ngarang ahing nungai matung Pung 12:20 kunmathoi tarakpa matamda obaga loinana wakhal manglakpadagi khudakta Rims Hospital da pukhatki adubu doctor na mahak sina purakle haina khangalakhibaga loinana asiba hakchang Rims ki miral sangda PM taunabagi damak thamkre matam ikan kanadana 33 suba Sam Rifles ki post adu da leiba topa personal marishu chamanaba layong torokpadagi makhoising adusu Rims ta pukhatuna laikanaki haidi hojik phawbagi oina AR personal ama Leikhidraba amadi marina laikanari badugi chapchaba maram karino haiba khangba ngamdri Kuki volunteer singna arm duty yawba pamdrabadi lupa lakh ani fine oina thibagi mathakta chaklen khangadabani Kuki NP cycle Yamna angakpa khongthang ama oina Kuki NP cycle defense committee gi maikaidagi khul aduda lairiba Kuki volunteer singna arm service tagi pothaba pamlabadi lupa lakh ani fine oina thibagi mathakta natki oiba chatnabi ama pangthokadabani haina akanba morning tawkre Kuki NP cycle gi defense committee gi maikaidagi haribana conflict zone da lairiba civilian singda akanba pressure amaga loinana Kuki volunteer singna arm service tagi tokpa pamlabadi lupa lakh ani fine thibagi mathakta khulgi oiba chaklen ama khangadabani tha asigi taraga tarukta thokiba cherol amada haribana yamna sakti lairaba Kuki NP asigi maikaidagi volunteer singna region aduda lairiba station kaya adu yenglaga community asigi defense amasung safety gi damakta tangai fadana arm da duty tawgadabani Region aduda Kuki volunteer singi masing su leptana hengalagli volunteer singna tangai fadana community asigi safety amasung defense ki damak mathau tawgadabani loinana makoina hek ngamba makai community gi damakta angamba service Pigadabani hojik lairiba volunteer masing asigi mathakta ahenba volunteer kya mathau tai cycle village asi Kangpopi district ki manung chanba apikpa khul amani khulasida tongan ba community kaya khundari mapung oina Kuki na khundaba khul amani khulasigi mioi ayamba mapung oina lau singu bana sinfam ori state asida hojik tholiba irang asina cycle da khudong chadaba kaya mayok nei BJP lenga ki makhada pangtholiba India ki Republic Day Manipur da wahan thok laitre ibobi BJP lenga ki makhada pangtholiba India gi 76 soba Republic Day thoram ase Manipur da wahan thok laitre haina CLP leader Okram Ibobi na phongdokre wafam asing arang India gi 76 soba Republic Day gi thoram BT road ta leiba Congress bhavan da party sigi luchingba sing MLA amadi Congress party ki member kayana saruk yaduna India gi machohum gi firal chingkhatuna pangthokiba Republic Day thoram ga mari leinana CLP leader Okram Ibobi na Phongdokhibani mahakna makha tana haikibada sarda building khara saraga India si Republic fangle haibe yaroi rural amadi urban da leiriba mioi sing puna chawkhatpa manaraba matamda India si Republic oire haigani haiba wafam Mahatma Gandhi na haibirambadu aikoina ningsing phamthoi ngasi Manipur da BJP lenga ki makhada India ki Republic Day pangtholiba si Manipur miyam na ngehaki nungaibadi phawromgani adubu wahan thokti leitre maramdi lamdam asida democracy amadi constitution bu Manipur gi BJP lenga asina khongoinare amadi lamdam asigi miyam gi equal right and equal development adu lenga asina lehandre haina mahana phongdokhi thorom maduga mari lenana MPCC ki President K Megachandra na miyam da yaifa paujel piraduna phongdokhibada Republic Day thoram Manipur Pradesh Congress Committee na pangtholibasi India gi democracy mapangal kangkhatnaba amasung aikhoigi amata oibagi mapangal kangkhat hannabagi damaktani